Santos Tale Collection channel asida nauna hapchinjaba entertainment program Thamoigi paodam episode 2 da punamapu taram noksari aikhoida thabirakpa Thamoigi paodam singi maraktagi khara ngasigi oina episode 2 da hapnabagi damak lokhatchari aikhoida ibirakpa matamda yamna sangi ibirakpa amadi mayam puna taminabada nungairoidaba wahi wata sing sinarakpa sing adu matungdadi tawbiraktanaba khanghanjari isagi oiba Thamoigi paodam adu tentkna mayam puna taminabada nungaigadaba mongda ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯊꯥꯕꯤꯔꯛꯎ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯏꯄꯤꯁꯣꯗꯇ ꯑꯗꯣꯝꯒꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯑꯩꯒꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯃꯌꯥꯝꯗ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯑꯁꯤ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝꯗꯒꯤ ꯔꯥꯖꯨꯅ ꯈꯣꯡꯖꯣꯝꯗ ꯂꯩꯕꯤ ꯂꯥꯟꯆꯦꯟꯕꯤꯗ ꯁꯨꯝꯅ ꯄꯥꯎꯗꯝꯕꯤꯔꯛꯏ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯇꯝꯖꯈꯤꯕ ꯈꯨꯗꯣꯜꯗꯣ ꯅꯍꯥꯛꯅ ꯂꯧꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯈꯤꯅꯤ ꯃꯇꯝꯗꯨꯗ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯗꯅ ꯍꯥꯏꯔꯛꯈꯤꯅꯤ ꯑꯩꯒꯤ ꯀꯥ ꯑꯃꯗꯤ ꯁꯣ ꯂꯣꯟꯗꯅ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯕꯤꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯅꯤ ꯔꯥꯖꯨꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯟꯆꯦꯟꯕꯤꯅ ꯁꯣꯏꯗꯅ ꯇꯥꯕꯤꯔꯝꯒꯅꯤ ꯀꯔꯤ ꯈꯟꯕꯤꯔꯤꯕꯒꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯐꯣꯡꯗꯣꯛꯄꯤꯔꯛꯇ꯭ꯔꯕꯁꯨ ꯑꯗꯣꯝ ꯔꯥꯖꯨꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕꯤꯒꯗꯒꯦ ꯈꯟꯕꯤꯔꯣ ꯂꯟꯆꯦꯟꯕꯤꯅ ꯃꯈꯥ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯑꯁꯤ ꯍꯩꯔꯣꯛ ꯄꯥꯔꯠ 1ꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯨꯔꯖꯤꯠꯅ ꯅꯥꯆꯧꯗ ꯂꯩꯕ ꯇꯥꯃꯣ ꯁꯔꯠꯇ ꯄꯥꯎꯗꯝꯕꯤꯕꯅꯤ ꯍꯩꯔꯣꯛ ꯄꯥꯔꯠ 1ꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯨꯔꯖꯤꯠꯅ ꯑꯁꯨꯝꯅ ꯄꯥꯎꯗꯝꯕꯤꯔꯤ ꯇꯥꯃꯣ ꯐꯤꯔꯥꯟ ꯃꯃꯥꯏ ꯆꯨꯝꯂꯤꯉꯩ ꯃꯔꯨꯞ ꯋꯥꯠꯇꯦ ꯃꯤꯔꯝꯂꯦꯟꯗ ꯍꯥꯏꯅꯕꯗꯣ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯈꯪꯖꯔꯦ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯅꯅꯥꯎꯕꯨ ꯑꯆꯥꯛꯄ ꯃꯩꯗ ꯂꯪꯁꯤꯟꯕꯤꯔꯝꯂꯒ ꯀꯔꯤꯒꯤꯗꯃꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯇꯥꯃꯣꯁꯨ ꯅꯣꯡꯃꯗꯤ ꯃꯗꯨꯒꯤ ꯆꯩꯅꯥꯗꯣ ꯁꯣꯏꯗꯅ ꯐꯥꯎꯔꯛꯀꯅꯤ ꯍꯥꯏꯅ ꯈꯔ ꯊꯃꯣꯏ ꯁꯣꯛꯄ ꯁꯣꯛꯀꯤꯡ ꯑꯣꯏꯕ ꯃꯑꯣꯡꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯃꯔꯤꯁꯨꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯑꯁꯤ ꯇꯦꯛꯆꯝꯗꯒꯤ ꯀꯤꯔꯝꯕꯂꯥꯅ ꯊꯥꯕꯤꯔꯛꯄꯅꯤ ꯁꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯁꯥꯟꯇꯣꯁ ꯇꯦꯟ ꯀꯂꯦꯛꯁꯟ ꯆꯦꯅꯦꯜ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗꯤ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯦꯛꯆꯝꯗꯒꯤ ꯀꯤꯔꯝꯕꯂꯥꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯀꯤꯔꯝꯕꯂꯥ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯅꯕ ꯐꯥꯒꯤ ꯖꯨꯒꯥꯏ ꯑꯃꯗꯤ ꯍꯦꯟꯅ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣꯁꯤꯡ ꯁꯦꯝꯗꯨꯅ ꯊꯥꯒꯠꯆꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯄꯛꯇꯦ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯏꯕꯅꯤ ꯃꯗꯨ ꯑꯩꯈꯣই ꯋꯥꯔꯧꯖꯗꯦ ꯎꯄꯥꯏ ꯂꯩꯇꯗꯅ ꯇꯧꯖꯔꯤꯕꯅꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯃꯨꯛ ꯊꯥꯒꯠꯆꯔꯛꯀꯦ ꯀꯤꯔꯝꯕꯂꯥ ꯉꯥꯏꯕꯤꯌꯨ ꯑꯃꯨꯛ ꯍꯟꯅ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗ ꯀꯤꯔꯝꯕꯂꯥꯗ ꯋꯤꯁ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯉꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯃꯈꯥ ꯇꯥꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯑꯁꯤ ꯋꯥꯡꯕꯜꯗꯒꯤ ꯇꯌꯥꯏꯅ ꯎꯌꯥꯜꯗ ꯂꯩꯕꯤ ꯁꯟꯙ꯭ꯌꯥꯔꯥꯅꯤꯗ ꯑꯁꯨꯝꯅ ꯄꯥꯎꯗꯝꯕꯤꯔꯤ ꯐꯣꯟ ꯇꯧꯔꯛꯄ ꯈꯨꯗꯤꯡ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯑꯁꯨꯝ ꯄꯥꯏꯍꯜꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯟꯗꯛꯇꯤ ꯑꯩ ꯁꯨꯕ ꯐꯣꯟꯗꯣ ꯕꯕꯥꯗ ꯑꯣꯏꯅ ꯇꯧꯍꯜꯂꯛꯂꯒꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯄꯦꯟꯗꯕ ꯃꯑꯣꯡꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯅꯤ ꯎꯌꯥꯜꯗꯒꯤ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯚꯥꯞ ꯇꯥꯕꯤꯔꯣ ꯇꯌꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏꯕꯁꯤ ꯋꯥꯔꯧꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯐꯣꯟꯗꯣ ꯈꯔ ꯈꯔ ꯅꯪꯅ ꯄꯥꯏꯅꯅꯕ ꯍꯣꯠꯅꯔꯣ ꯏꯃꯥꯗ ꯍꯦꯛ ꯍꯦꯛ ꯄꯥꯏꯍꯟꯕꯗꯣ ꯇꯧꯔꯨꯔꯅꯨ ꯇꯌꯥꯏꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯍꯣꯠꯅꯕꯤꯔꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯇꯔꯨꯛꯁꯨꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯑꯁꯤ ꯄꯣꯔꯣꯝꯄꯥꯠꯇꯒꯤ ꯋꯥꯡꯈꯩꯔꯥꯛꯄꯝ ꯔꯥꯖꯦꯁꯅ ꯊꯥꯕꯤꯔꯛꯄꯅꯤ ꯃꯍꯥꯛꯅ ꯀꯩꯅꯧ ꯊꯣꯡꯈꯥꯗ ꯂꯩꯕ ꯑꯍꯣꯡ ꯁꯥꯡꯕꯝ ꯏꯆꯟꯗ ꯑꯁꯨꯝꯅ ꯄꯥꯎꯗꯝꯕꯤꯔꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍ ꯈꯔꯗꯪ ꯐꯣꯡꯗꯣꯛꯆꯔꯤ ꯏꯆꯟ ꯍꯟꯗꯛ ꯀ꯭ꯂꯥꯁ 10 ꯊꯥꯒꯅꯤ ꯃꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯩ ꯀꯥꯎꯗꯔꯤ ꯉꯁꯤꯁꯨ ꯉꯥꯏꯈꯤꯅꯤ ꯅꯪꯅ ꯂꯥꯛꯄ ꯅꯪꯅ ꯃꯤꯔꯥꯏꯕꯤꯔꯕ ꯅꯍꯥꯛꯀꯤ ꯌꯥꯝꯕꯨꯡ ꯑꯩꯅꯤ ꯁꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯩꯅꯧ ꯊꯣꯡꯈꯥꯗꯒꯤ ꯏꯆꯟꯅ ꯇꯥꯕꯤꯔꯒ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯑꯃ ꯁꯣꯏꯗꯅ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯔꯣꯏꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯑꯗꯨ ꯂꯧꯈꯠꯆꯔꯤ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯑꯁꯤꯕꯨ ꯄꯥꯎꯗꯝꯕꯤꯔꯛꯂꯤꯕꯁꯤ ꯈꯥꯡꯉꯕꯣꯛꯇꯒꯤ ꯔꯣꯁꯟꯅ ꯄꯥꯎꯗꯝꯕꯤꯔꯛꯄꯅꯤ ꯃꯍꯥꯛꯅ ꯁꯤꯡꯖꯃꯩꯗ ꯂꯩꯕ ꯀꯦꯊꯕꯤꯗ ꯑꯁꯨꯝꯅ ꯄꯥꯎꯗꯝꯕꯤꯔꯛꯏ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯔꯤꯕ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯀꯦ ꯈꯜꯂꯤ ꯀꯦꯊꯕꯤ ꯑꯁꯨꯝꯅ ꯇꯦꯟꯇꯛꯅ ꯏꯕꯤꯔꯛꯄꯅꯤ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯌꯨ ꯔꯣꯁꯟ ꯄ꯭ꯌꯥꯔ ꯇꯣꯔ ꯗꯔꯅꯥ ꯍꯦ ꯀ꯭ꯌꯥ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯩꯕꯅꯤ ꯀꯔꯤꯃꯛ ꯀꯤꯕꯤꯔꯨꯅꯨ ꯐꯣꯡꯗꯣꯛꯄꯤꯌꯨ ꯅꯨꯡꯁꯤꯒꯦ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯋꯥꯔꯧꯔꯣꯏ ꯍꯥꯠꯀꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯋꯥꯐꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯏꯄꯤꯁꯣꯗ 2ꯗ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ
ꯃꯊꯪꯒꯤ episode 3ꯗ ꯄꯨꯝꯅꯃꯛꯄꯨ ꯉꯥꯏꯖꯔꯝꯒꯦ ꯑꯗꯣꯝꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯄꯥꯎꯗꯝ ꯑꯗꯨ ꯇꯦꯟꯇꯛꯅ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯎ ꯃꯊꯪꯒꯤ episode 3ꯗ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯞꯆꯔꯛꯀꯦ ꯊꯦꯡꯛ ꯌꯨ